January 28 dagi haugadoriba Parliament ki budget session da Manipur gi President rule gi maraibak lepkadori. Governor Delhi da chatkre January 12 da halakani. Ngasi Manipur lainga ki state archaeology loisang na sinduna mahusagum na pangthokpa maidingo gambir sing laikidabagi mapokumon thorom da saruk yaduna hika laika tamlamlaga. Numityungba matungda Governor Ajoy Kumar Bala Delhi gidamak Imphal thadokre. Pauche sina phangba pauna haibada mahak tha asigi taragani thoida halakani hairi adumoinamak mahaki numit marini gi Delhi khongchut asigi chap chapa maram sing official oina khangba ngamkhide adumoinamak tha asigi taraga humdoida su taunariba UPF amasung KNO na Kuki jogi CSO sing oriba ITLF amasung ko tu yamna tai lup sing amasung furubasigi MLA taraga apunba mifam ama pangthok na bathorang torokpaga loinana Manipurda anauba chahi 2026 ki ngasi numit Mapani surakpa fawbada thokliba thokdok wathok sing asigi matangda mari leinaba ministry da marik chumba report sing lankhatluna bachatpa oigani thajanari. Amaramda karigumba union lenga ki maikaidagi suspended animation da thamlakliba Manipur Assembly bu hingat hanabagi thabak laukhallaklabasu Governor masadagi aiba report ama tangai fadana changi hairi maram asina mahaki ngasigi khongchat asi state asigi anauba saktam ama ohelakpaga mari leinaba amasung yamna maru oiba khongchat ama soidana oigadra haina political circle da ngangnaragli. Trainingba chaijasanu machoi tana kaiba gumlaba iramdam kannaba leptana honari MP Bimol security person asuk yamna leiraga karigidamak miyambu mayum thadokuna lanjil halibano Manipur mapan thongda kaide hairabasu manungdadi Machet tana kairabugumbani. Duning thogi post dagi lokacharake Ukraine da Russia gi misal na nong tare Meeoi mari Sire kungamanga sokle infrastructure kaya thugaikre yum lising taruk muk mai phangdre Ukraine da intham thagi ayingba 15 degree leiba maram na household sing mai phangba wam oigadaba jaga da saidanglaga leinaba order thokle. Oresnik missile hariba si hypersonic missile ni masigi mathakta ballistic missile cruise missile punna kuntraga manga kablaki amadi drone chanigani fugani thoina attack tawraki Russia gi Moscow leiba Putin gi residence da Ukraine drone attack tawrubagi laman khumlakpani hairi KNB gi chen kiba amadi suti lokiba Kedar Singh magi camta 25 January 2025 fawbagi manungda halakadabani haina KNB gi army chief na thokpa order amana khangali piriba matam asigi manungda kariguma halaktaba taragadi nasagi leifam namanapa gi maming yauna laukthoklaga viral chathangani karigumba faba taragadi heavy punishment pigani haina su khangali. Panba yabadi Manipurdagi KNV gi Kedar Singh asi cheating tawraga namfuda yahonkhibani mama mapa nasu KNV yahonba pamde KNV dagi chenthokraba Kedar Singh asi Manipur gi wangma achoba city singda marup mapang mama mapa na sinbi duna thabak tawri khara amana masa hingnanaba KNV na faba laklabasu nanthoknanaba atopa Kuki militant group ta yawkhre makhoina Myanmar manungda lansoknariba asi karigino khanglaktaba leader singna thina tawbiba amadi misi mina yamna helakpadagi chelakhibani makhata na maitai amadi naga gi camta lan taba chatpagi thaba asi leader na order tawraga su chatpa pamde hanjin naga amadi maitai gi camp singda attack tawkhre attack sing atuda KNV gi Kedar hanjin kaya ama sikre Kedar siba yamankhre naga maitai military junta gi camp ti thugai ngamde KNV gi Kedar Singh moral down tawkhre designated camp singda Kedar masing yamna leitre mongfam dagi asiba mi gi hakchangi saru amadi atai kaya sing huralamba Meeoi ama America da fakre mongfam dagi mi gi asiba hakchangi saru amadi atai kaya sing huralamba Meeoi ama America gi police na farba matungda $1 million amagi bond dia jail da thajan kre haina phongduragli report asigi matungina mongfam dagi mi gi asiba hakchangi saru sing amadi hakchangi kaya sing huranduna puramliba adu chaurangna mongfamda phumliba asiba Meeoi cha marumgi oigani chahi kunthraga marirom suraba Jonathan Critch Garlic kauba Meeoi aduna karigidamak mongfamda phumliba asiba hakchang singi saru amadi kaya sing adu huralibano haibagi chapchaba maramdi hauzik fawba khangba ngamdri Jonathan Critch Garlic kauba Meeoi aduna phumduna leiriba asiba hakchang sing adu nattabali chatlambagi thawdok kaya su laikre magna huranduna purakliba asiba hakchang sing adu acre Chamaga humfu chawa puna mongfam la amaga lising yankai lom leiba mafam amadagini haina su report asina makhatana phongduragli amagi Machet ahum thokna kakthatlaba hakchang phangkre nupa amagi Machet ahum thokna kakthalaba hakchang ama mafam asida Sagolsin numitta public school amagi manakta ahangba plot amagi manungda phangle haina police na phongdokre Meeoi adu Dawinder kontra gawi haiki Machet amana maina tangkhai chaklaba amasung atei aduna angoba machugi plastic drum amagi manungda hapchil lambaga loinana mahaki hakchang adu Machet ahum thokna phangki Police ki matung ina Dawinder na numit nini gi mangda Mumbai dagi Ludhiana da halakki mahangna mayum thadokringai amasung amu hana halakringai minute 15 rongi mamangda magi yumda leiremki ahanbagi thigatpada manaknakpa street amada leiba Sera kauba
ꯗꯋꯤꯟꯗꯔꯒꯤ ꯃꯔꯨꯞꯅ ꯃꯔꯨꯑꯣꯏꯕ ꯆꯤꯡꯅꯕ ꯑꯗꯨ ꯎꯠꯂꯤ꯫ CCTV ꯐꯨꯇꯦꯖꯇ ꯁꯦꯔꯥꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒ ꯂꯣꯏꯅꯅ ꯗꯋꯤꯟꯗꯔꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯗ꯭ꯔꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯗꯨ ꯀꯣꯟꯅ ꯐꯪꯈꯤꯕ ꯃꯐꯝ ꯑꯍꯥꯡꯕ ꯄ꯭ꯂꯣꯠ ꯑꯗꯨ ꯇꯝꯅ ꯄꯨꯈꯤꯕ ꯎꯠꯂꯤ꯫ ꯁꯦꯔꯥ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯑꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯊꯪ ꯃꯅꯥꯎ ꯑꯗꯨ ꯈꯪꯅꯕ ꯋꯥꯍꯪ ꯍꯪꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ꯫ ꯃꯤꯌꯥꯠ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯥꯡꯊꯣꯛꯄ ꯑꯃꯁꯨꯡ ꯏꯚꯤꯗꯦꯟꯁ ꯃꯥꯡꯍꯟꯅꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯈꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯊꯥꯖꯔꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯦꯍꯔꯕꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯃꯗ ꯃꯁꯛ ꯈꯪꯗꯕ ꯃꯩꯅ ꯀꯥꯊꯦꯛꯅ ꯆꯥꯛꯂꯕ ꯑꯇꯣꯞꯄ ꯍꯛꯆꯥꯡ ꯑꯃꯁꯨ ꯐꯪꯈꯤꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯋꯥꯡꯅ ꯅꯨꯡꯅꯥꯡ ꯍꯟꯈ꯭ꯔꯦ꯫ ꯕꯤꯔꯦꯟꯅ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯃꯟꯗꯤꯔꯒꯤ ꯄꯔꯒꯟ ꯀꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯨꯕꯒꯤ ꯋꯥꯊꯣꯛ ꯑꯣꯏꯔꯦ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯐꯥꯎꯕ ꯀꯥꯔꯝꯗꯦ ꯃꯇꯨꯡꯗ ꯌꯥꯕ ꯌꯥꯗꯕ ꯌꯦꯡꯕꯤꯌꯨ ꯄꯨꯖꯥꯔꯤ ꯗꯦꯕꯗꯥꯁ꯫ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯌꯥꯎꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12, 2026ꯇ ꯂꯣꯏꯔꯒꯗꯕ ꯄ꯭ꯔꯖꯦꯟꯠ ꯔꯨꯜꯁꯀꯤ ꯃꯥꯡꯑꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃꯅ ꯍꯧꯅꯅ ꯁꯦꯝꯍꯟꯅꯤꯡꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯊꯥ ꯑꯁꯤꯒꯤ 2 ꯑꯃꯁꯨꯡ 5ꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯔꯤꯚꯤꯌꯨ ꯇꯧꯕ ꯃꯤꯇꯤꯡꯁꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄꯗꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯍꯧꯁꯥꯒꯨꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯈꯨꯔꯨꯝꯂꯕ ꯑꯣꯏꯒꯗ꯭ꯔꯥ? ꯊꯥ ꯑꯁꯤꯒꯤ 9 ꯋꯥꯛꯆꯤꯡꯒꯤ 18ꯅꯤ ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯕꯤꯔꯦꯟꯅ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯕꯨ ꯗꯔꯁꯟ ꯇꯧꯔꯕꯗ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯄꯔꯒꯟ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯊꯣꯡꯖꯤꯜ ꯃꯌꯥꯗ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯕꯨ ꯈꯨꯔꯨꯝꯂꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯊꯣꯛ ꯑꯣꯏꯔꯦ꯫ ꯄꯥꯎꯆꯦꯁꯤꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛ ꯄꯨꯡ 9 ꯂꯣꯝ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯃꯟꯗꯤꯔꯗ ꯂꯥꯛꯂꯒ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯄꯔꯒꯟ ꯃꯥꯡꯒꯣꯜ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗꯒꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯕꯨ ꯈꯨꯔꯨꯝꯂꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯑꯄꯨꯟꯕ ꯂꯣꯏꯁꯪꯅ ꯁꯤꯟꯗꯨꯅ ꯃꯟꯗꯤꯔ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯄꯨꯖꯥꯔꯤ ꯑꯣꯏꯅ ꯃꯊꯧ ꯄꯥꯡꯊꯣꯔꯛꯂꯤꯕ ꯀꯦ. ꯗꯦꯕꯗꯥꯁ ꯁꯔꯃꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯄꯔꯒꯟ ꯃꯥꯡꯒꯣꯜꯗ ꯀꯥꯕ ꯌꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯇꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯁꯦꯕꯥꯔꯤ ꯈꯛꯇꯅꯤ꯫ ꯍꯟꯗꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯐꯥꯎꯕꯗ ꯂꯥꯛꯇꯨꯅ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯕꯨ ꯈꯨꯔꯨꯝꯂꯝꯈꯤꯕ ꯃꯇꯝꯗ ꯐꯥꯎꯕ ꯃꯟꯗꯤꯔ ꯃꯊꯛꯇ ꯀꯥꯗꯦ꯫ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯇ ꯀꯥꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯕꯥꯏꯂꯣꯗ ꯌꯥꯎꯔꯝꯂꯤ꯫ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯄꯔꯒꯟ ꯃꯥꯡꯒꯣꯜ ꯀꯥꯔꯝꯕ ꯃꯇꯝꯗꯨꯗ ꯁꯦꯕꯥꯔꯤꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯝ ꯂꯩꯈꯤꯗꯕꯅꯤ ꯑꯃꯁꯨꯡ ꯍꯥꯏꯅꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯖꯗꯦ ꯍꯥꯏꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯁꯤ ꯁꯪꯂꯥꯛꯄꯒ ꯀꯩꯔꯨꯡꯕꯒꯅ ꯑꯣꯏꯕꯅꯤꯅ ꯃꯇꯨꯡꯗ ꯃꯈꯣꯏꯒ ꯇꯥꯟꯅꯕꯤꯔꯒ ꯀꯥꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯝꯅꯃꯛꯅ ꯆꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯄꯨꯖꯥꯔꯤ ꯀꯦ. ꯗꯦꯕꯗꯥꯁ ꯁꯔꯃꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯑꯄꯤꯜ ꯇꯧꯈꯤ꯫ ꯆꯠꯊꯔꯝꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯁꯦꯕꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯔꯗꯨꯅ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯣꯏꯔꯝꯕ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯄꯔꯒꯟ ꯃꯥꯡꯒꯣꯜꯗ ꯀꯥꯗꯨꯅ ꯊꯧꯒꯜ ꯇꯧꯈꯤꯕ ꯑꯁꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯥꯏꯕ ꯑꯃ ꯑꯣꯏꯔꯦ꯫ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯂꯩꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯅ ꯆꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯂꯣꯏꯁꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯃꯥꯡ ꯊꯥꯒꯤ ꯇꯔꯒ 2ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯨꯄꯤ ꯂꯥꯟꯅꯤꯡꯁꯤꯡ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯊꯥ ꯑꯗꯨꯒꯤ 18ꯗ ꯅꯨꯃꯤꯠ 2ꯅꯤꯒꯤ ꯈꯣꯡꯆꯠꯇ ꯏꯝꯐꯥꯜꯗ ꯂꯥꯛꯂꯝꯈꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅꯁꯨ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯃꯟꯗꯤꯔꯗ ꯂꯥꯛꯇꯨꯅ ꯗꯔꯁꯟ ꯇꯧꯈꯤꯕꯅꯤ꯫ ꯅꯥꯁꯥꯒꯤ ꯄꯨꯋꯥꯔꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯁꯟ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ISSꯇꯒꯤ ꯍꯜꯂꯛꯂꯒꯅꯤ ꯔꯤꯄꯣꯔꯠ꯫ ꯅꯥꯁꯥꯒꯤ ꯄꯨꯋꯥꯔꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯁꯟ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ISSꯇꯒꯤ ꯍꯜꯂꯛꯂꯒꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯅꯥꯁꯥꯒꯤ ꯆꯍꯤ 25ꯒꯤ ꯄꯨꯋꯥꯔꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯅꯥꯁꯥꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ISSꯇ ꯃꯤꯁꯟ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯗꯨ ꯃꯤꯁꯟ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯍꯜꯂꯛꯅꯕ ꯌꯥꯊꯪ ꯄꯤꯈꯤꯕ ꯑꯁꯤ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯑꯅꯥꯕ ꯌꯥꯎꯔꯛꯄꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ISSꯇ ꯂꯩꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯗꯨ ꯃꯦꯗꯤꯀꯦꯜ ꯏꯃꯔꯖꯦꯟꯁꯤ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯤꯁꯟꯒꯤ ꯊꯕꯛ ꯑꯗꯨ ꯇꯦꯟꯁꯤꯜꯍꯟꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯜꯂꯛꯅꯕ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯦꯗꯤꯀꯦꯜ ꯏꯃꯔꯖꯦꯟꯁꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ISSꯇ ꯂꯩꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯗꯨ ꯁ꯭ꯄꯦꯁ ꯋꯥꯛ ꯇꯧꯕꯁꯨ ꯂꯦꯞꯍꯟꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯅꯥꯁꯥꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ISS ꯃꯤꯁꯟ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯅꯥ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯥꯔꯛꯈꯤꯕꯅꯣ ꯑꯃꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯅꯥꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯁꯥꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ISSꯇ ꯃꯤꯁꯟ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠ 19 ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯜꯂꯛꯅꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯅꯥꯁꯥꯒꯤ ꯆꯤꯐ ꯍꯦꯜꯊ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ ꯖꯦꯝꯁꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫